None the blockade sagot bullet tanker tarukta kayato nangan kre jak kuntra rongi tire nungse thado kre. Demonetization how given me kuni helaba power the bank sales until honaba miam pareng lepagi chang han thabalai tree. Maya Ifa Kendra Gining Kaiduna Lairaba Turel Torban Singh the Primary Health Center Singh Ifibam Tongan Minister Singh Yang Singh Kray. Manual driving license by Ribamio Singh Thahung Gimanung the smart card license on Toknaba Transport Directorate Nakangalakli. Amasung Australia na India bi Manipur bu panjal mapan tarukta mai thiba piduna tara subak Manipur Polo International gi champion oikre. Mayam bu khurumzari adom yengbiribase impact news ni ai vidyarni thingu zamna pungja sifabugi maroiba pau sing mayam da pizari. United Naga Council ge economic blockade marakta ngasayuk Jiribam dagi Imphal tamna changlakpada blockade sagotpa singna none kaithelda akayatoi thokhan badagi Imphal tamna thauzilakpa ngamdre ngasi ayuk angan badagi chana thaknaba potlam sing amasung petroleum product sing pusilakiba truck chatruklom security ga loinana Imphal tamna changlakhi truck sing aduna none kaithelgi thong yaurakpada UNC ge blockade sagotpa singna truck sing aduda nung thazilakhi Thaudok aduda bullet tanker taruklom akai toy thokhibaga loinana gari kuntra rongi tire nungsit thadokhi gari da akai toy thokhan badanatana lambi da tire mai thaduna apanwa pirakpadagi truck sing Imphal tamna thauzilakpada khudong chadaba mayok nari haujek maki oina kanba security ki checksin thauranga ga loinana thaurangda gari chamnga rom none kaithel kilometer 8 lom sangna maning handok tuna lairi UNC के प्रेसिडेंट हतोक त्रिपाउदी अकोई ngasi gari sa payaroi habisi omen do sadi gi opinion temena district ke ko aduna hama bunga chi hak thadoroso no kai thadogni horin baroda thadoroso no baroda no chapayagani adubo akhoi gi private wanate hin district ki wane Amarom the Transporters and Drivers Council ki President H. Ranjit Yawut Timamana Panduna Lairiba Gari Singh Aduba Rescue Tauruna ba Madi Mateng Pangluna ba Ahen ba Tire Madi Diesel Puduna ngasi numidang wairam Imphal dagi none tamna changsin kre Thagdok thokfam da IGIK muiba suthakteng nana fiba madu yengsinduna lairi Imphal West KSP yauna ahen ba security forcing none tamna changsin kre Hauzik fabugi oina asok panthopgi paudi fangdri Thagdoga si matangda hauzik none da lariba aikhogi paumi namairakpam bisorjit na pirakpa report machine hauzik oriba none bazar gi oriba ki local maram oraga ori mong lambi sokta kaya mai tharaga protest tawga leibagi mong tali tangen basung amdri nandi irang kitang kalibina protest singna pamijina UNC gi president amadi ma ke pamina gi ba anju nasi bo khato tragadi dari nasi gi keng ta paya aroi akai te tholakani na digi makhundni protest singna thamai even media bawa changba yadri film da leiri noni gi poshita puna gari dakai mu bagada changda pal president ma ga lenin pamina gi ba ani du thado ki gari interning ba yare agi madu gi mong de ya gi kere no ne film je to ke ba yo de su security person gi na kai de gi section nga silaga lai ngai matam na tawki bani maduda yo sabul de singa security person singa onjal aga nung nang ba ma di chain kan ba to de gi security person singa madu control to no honor da blame fa to ke ba madu gi thogok ni hoji hoji tawgi na di fal da thola kadaba gari sing se tholo pa ya gani ha ba gi tangdang film du di ubo thangdra Thasige hokiba madagi UNC na Manipur ki National Highway singda chatharakli ba matam kaktaba economic blockade ase khudakta lepnaba joint non government voluntary organization ki chairol amada khagalakli
UNC na matam kaktana Manipur ki lifeline oriba national highway asida economic blockade chatharakli basigi mayokta counter blockade all club of Bishnupur na all kasarot haina khangnaba Bishnupur bazar dagi ngarian fauduna khopum fawad chatliba lambi asida ngasidagi chathaba hokre nakal amaromda hauji chathariba counter blockade asina tampak lamdagi potchai chana thaknaba pukhatpa yadabadagi lambi asida nongmada changdaba yadraba potlam puduna chatliba ngariandagi hauraga khopum fawuda leiriba khunja singna awaba kaya mayoknare loinana chathariba UNC gi blockade asina loidri fawba lambi asida counter blockade makhatana chathakigani haina volunteers sina phongdorakli BJP na luchingba center de lariba government na NSN ayamga manaraga hauji chathariba economic blockade ase thokhanbani haina chief minister Okram Ibobina phongdokibadu yumfam yaudabani haina BJP Manipur Pradesh na muk sengdorakli ngasi BJP ki head office ta Paumi Singh unabamada party asigi general secretary su oriba MLA Thongam Beswajit na BJP na NSN ayamga manaraga Manipur thugaina basile habigi praman Congress na piba ngamlabadi MLA oiba tokpi ke haina signaki mahakna haikibada leibaki chiraba tanjasida miyamgi awaba udana sakti paihogdaba yade haibagi matagum political conference pangthoktuna furup masel marakta nungsina handaba yaba wahai wata sizinaduna chief minister amana ngangbba se laibak thibani Manipur thugaina ba hotnaribadi nagata ba mafam punsinbada ayaba piduna soi tobada yaukiba miyoi singadu Congress party dagini haiba miyamna khangnaraba wafamni Mikhaldi matamgi matungina lakchagadabani Mikhalga mari lainaba mifamda NSN IM sizinaraga miyamda namthak tawduna vote khombagi mahutta atopa wahai wata sizinaduna vote khomana Congress ki afaba oigani demonetization ki matang paladuna MLA na haikibada leibag asigi apunba black money lupa koti lakh tara mari gi manungda demonetization ki mateng na ngasi fawbada lupa koti lakh taruk makhai hena bank ta deposit torakre demonetization tawbagi afaba dubudi miyamda haidana ngai haki awaba du khaktang haibana di miyamna thazaroi demonetization ki mayokta ngasi lauribu singasi masage black money leiba party ngaktani haina su phongdoki ngasi gi mifamadu sarya ke BJP ki senior spokesperson Professor STK na Bangkok Declaration की मतंग कांग्रेस पार्टी न पामलबदी मियामांग डिबेट तौनसी हाइकी लेबाक थुगाइन बगी साइन तबुसी कनानो हाबदि सिरि रिसांग कैसिंग अमदि गायखंगम नि गायखंगम अमसि रिसांग कैसिंग जि कनानो हाबदि कांग्रेस किनि अदु हुजि मणिपुर के प्रजा मियामन खंगी अदु हुजि होम मिनिस्टर गायखंगम से लेबाक असिगी यामन मरु ओइबा अखोगी फम पूरीबा होम मिनिस्टर ने बमसे असिगी मथक्ता अमु अखोगी बीजेपी दा मरान सिदना अखोगी लेरिबा ओन तैनबा मोंगदा अखोगी आईएम गा BJP ga अखोगी लौतुनर कांदा अखोगी ब्लॉकेट थोन बनी अदु लेबाक कायन बसिन बनी हाइबसिदी युमफम यावदबा अदु मसीगी प्रमाण पांथै लेतबा अदु पोछकनी तसेंगना अखोना कांग्रेस पार्टी दा हंगजरी मसीगी प्रूफ लेरगदी आई ngangjeri ba अखोई MLA दु सुनु लेबलेबतना अदुम तोखथोपि के हाइबसि मा अखोई थमजगनेबा United Naga Council की economic blockade से लोइसिनबा सेंटर ना अथुबा मतमदा होटनगदबनी हाइना National People's Party की National General Secretary Vekraj Wangkhemna demand तौख्रे सेरासेदा फाउदुना चटलिबा National Highway सिंगदा मतम कक्तबा UNC की economic blockade चथरकपा से नुमित कुंट्रा मपुंग फारे सेरासे लाइरिबा मियामना खम थेंगना वारे हाइनसु Vekraj Wangkhemna मखाताखी वाफमसी ngasi chingmairong da laiba National People's Front ki office ta Paumi Singh unaba mada phongdokibani Vivek Raj na hai economic blockade ke awaba chaitheng ama lairiba sigi chairak asida central government ki demonetization asina state asida lairiba miyamda amukka hena chaitheng phangli demonetization ki wafamasi black money thingnaba khongthang oirabasu mapung fawa watli micham prajada hena chaitheng piri haina phongdoki अखोइना स्टेट गवर्नमेंट अपील तौजनिंग बसे हाइरिबा सिगुम्बा इशू मयाम याम थुना रिजॉल्व तौबियु ILP की इशू सु चिंगमी न सु हराउदबा तमगी मी न सु हराउदबा अदुइ टाइप ता दुम तौरगा सुम खोइसाउनारगा सुम लेहनबे फिवम दल तौबा एनी इशू मयाम से रिजॉल्व तौदन सुम चटप लेरदी अखोइ मणिपुर से याम वानी कनो से हिंगबा याम वारनी अदुना यारिंगै सिगुम्बा इशू मयाम से थुना रिजॉल्व तौबियु प्रजा मयाम नुंगाई याफना हिंगमिनरसी Bhara hengatpagi matangda yanadabadagi Nagampal passenger parking the passenger service toriba makhal khudimaki gari sing hayengdagi chenba lep lagani haina Nagampal passengers parking self employment welfare subcommittee na thopa cherol amana hairakli
हिरम असिदा ट्रांसपोर्ट डिपार्टमेंट अमसुंग मरी लेनबा अथॉरिटी न मीटिंग चंगबीनबसु अपील तौरकली अरीब सेल चटनररोय हाइना लाउथोखिबा नुमित कुन्नी हेलबा फावदा बैंक सिंगदा सेल थमजिन हौनबा मियाम परेंग परेंग लेपगी चांग हंथबा लेट्री ngasisu imphal manungi mafam kayada leiba public sector amadi nationalized private bank singda lamdam masigi miyamna sel thamjin haunaba amadi lauthoknaba ngainaki imphal gi maroiba bank sing haibade mj avenue de leiba SBI UBI amadi atai nationalized bank singda mi sel thamjin haunaba mi kya nungsagi maisa khangduna pareng pareng lepnaki singjamai de leiba SBI UBI de sunung samarak tamyoy kya sel thamjil haunaba bank mapanda makhoi makhoi gi matam ngainaki बैंक तो नतना ATM सिंग सेल लौथोकना बाहाइदना नुपी नुपागी लाइन खाइदोक्तुना सेल लौथोकनखी मणिपुर की ओइनदी अतै स्टेट सिंग येंगनबदा बैंक ममांग अमसुंग ATM ममांगदा मी का हेना क्रिक क्रिक इना खै परेंग परेंग लेपनबदी ओइद्री थानी हुंगी ममांगदगी चलरोयने अनाउंस लौथोकपिबने हेन फै अनतना खुदक्ता तौरगा तौबसिदी याम वाजरे ब्लॉकेट के नो के मोरोक फौक थाक्रे हाबे यार याम वाय पैसा सिजु खरखरगा अमोय त क्यू सिजु ngaitana lepasो वाजै अदुना क्यू अनिरक लेपे आंदा ngasi ga ahumlak yam wana lepi bane ai as ngasa ayuki pung tere tagine bengi mage da khoi jaining basi क्यू si daisa deposit tawdo pareng ama adagi di senior citizen sing ki pareng ama adagi di withdrawal to goda kangbu ki pareng ama adu mai tawduna yam drabada masi ki क्यू ahum jigi system baudi le handinge सेल की अवाब से कायथोपसी यादबनीना अवाब मायो नै अखोइना दरकार ओइबा पैसादु युंगी नोंमगी डे टू डे यूज तौनबदु लेतबनीना मोइना पीबा खरा खरा दो अखोइ दरकार ओइबनीना अखोइ क्यू लेपतना होनरी डिमोनेटाइजेशन के मायोक्ता यानिंगदबा फोंगदोक्तुना मियांगी ओइबा मिफम अमंगसी हियांगलम बाजार दा पांगथोखरे हियांगलम ब्लॉक कांग्रेस कमिटी नसिनु पांगथोके मिफम अदुदा असेंबली कॉन्स्टिट्यूएंसी सिगी MLA ई दिजमनी कांग्रेस वर्कर्स सिंग मसुंग मियामना सरुक्याखी District Police Commando Imphal East amasung Nifumanga Suba Sam Rifles ki team na tongan mamamfam anidagi Jeliarong United Front amasung Kanglaipak Communist Party KCP Noyon Group ki active cadre amamam fagat khre JUF ki fagalaba cadre adudi Tamenglongi Sidoklong Khuldagi Self Style Second Lieutenant Tolot Pau Kamai chahi kuntra pokpa Horon Dinang Kamai ni KCP Noyon Group ki cadre aduna Moregi Lobuk Lekai dagi Muhammad Ramisuddin chahi kunmanga pokpa Nurdin ni Talot Pau Kamaina Imphal East Commando amasung Nifumanga Suba Sam Rifles ki team amana Mantri Pukri amasung Ahaluk ki akoibada thiba humbada ki fabani KCP Noyon Group ki Ramisuddin na Imphal East ki commando na Mantri Pukri da ki fabani hairi MPSC की खुथांगदा डॉक्टर चहुम लौनबा कैबिनेट न वारिप लौरे मसिना मणिपुर की तोंगान ममफम सिंगदा लेरिबा डॉक्टर की अवाटपा से खरम मेन खटपा ngamlagani haina हेल्थ एंड फैमिली वेलफेयर मिनिस्टर कोरुन थांगना फोंगदोखरे वाफमसे ngasi maya Imphal Assembly Constituency ki manung chana leiba primary health center singyeng sinba chatpada minister na phongdokibani ngasi maya Imphal Assembly Constituency ki MLA su oriba education amadi transport minister Dr. KH Ratan Kumar IFCD minister Ngamthang Haukip health and family welfare minister Korun Thang medical directorate ke officers sing amadi IFCD department ke engineer sing yauna maya Imphal kendra gi ture leirai ningkhaibam phom kya yeng sin khibaga loinana primary health center sing adu yeng sin khibani Haukiba November 13 ki numidangda khanghaudana ithai barrage hangdoktuna ising thadokhiba amadi hek thangnaba numita amuk ithai barrage thingzinduna ising thingkiba duna maram oiraga ture launam bal kaya ningkhai khibani hairi ngasi gi khongcharaduda maya Imphal gi manung channa Chabung company maya lekai gi sapam mapada meter 35 rongi oiba ture lerai ningkhai ramki Sekmaijin hangun khundasu lerai ningkhai ramki loinana Wangbrel laisangi mapada su meter yankhai gi ture lerai ningkhai ba thengnarakhi Ture leirai ningkhai bising asigi oina khudak yoiba kari paikhatpa yabagi habadu khanaraga paikhatnabu hotnagani haina IFCD minister na phongdoki Hojik leiriba Manipur gi kari haigane khoi gi doctor singi awat pase masi yenglaga khoina primary health center singsida minimum 3 dei da dan thambai ba do aside khoi mari mandi leiri doctor si adu Asikat ke wana te Manipur go na koi shortage lere aduna koi MPSC through that da koi cabinet decision lawraga MPSC through that
recruitment तोरनबा कोई थाखरे लोयना मक कनो तवने हबदि नते तंगाय फदना कोई कनोरन तवदु ngamgani Honorable Minister na takpi bai matungina akoi hujik Dr. Singh akoi recruit tawgiba adigi akoi ki staff sing haitare wat pasing si athu bada koi pina na ba yam kanna honari yana adu Lagliba December amadagi kuntra mathoi fawa nupilal da thawai kat khrabe ima singi mafam de kai khumna bu utladuna humdra taret lak suba nupilal ning sing thoram park sana pang thoklagani haina nupilal Memorial Association Manipur gi chairol amana khangalakli Imphal ki manung chanba chanam sandrok mamang lekai lampakta lau yai ba yawba nupa ma lau yai na ba machine na chapkhai ba da laikidre ngase yuk pung taramathoi makhai tabada thokiba laibak thiba thodok aduda laikhidraba nupa adugi maming kaisam uchingau chahi kunmanga apokpa tom pisak kawi chanam sandrok mamang lekai dagi ni hairi lau yaiba loiduna fau tasin nabu hotnabada machine aduna chapkhai kibani mahaki chahi ani suraba madi tha amaromta ngairiba macha ani leihori Civil contractors singi pithoktana lairiba bill sing lakliba tang tara fawbugi manungda pithoktrabadi civil ga mari leinaba thabak khudingmak thingzillagani karigumba pithoktaba tarabadi BSNL civil office thingzinaba warip lawre haina All Manipur BSNL Contractor Association gi chairol amana khangalakli Economic blockade amadi demonetization amaram oiraga status sigi miyamna analayeng da khudong chadaba kaya thengnariba si yenglaga Raj Medicity na numit tara taruk ki oiba free health service ma pangthokani haina laukthokre Free health services se hengdagi hauraga December taramanga fawa pangthokani Ayuk pung mapandagi nungtil pung ani fawa pangthokadoriba free health services sida free OPD routine investigation minor emergency service first aid treatment free da pigani loinana advanced life support yawba ambulance service ke khudong chaba masu numit tara taruki oina status sida leiba miyam da fangan gadauri Raj Medicity ki singthani ngai oirba fidep ase ngasi North AO sida leiba hospital sida paumi singu unaba mada hospital sigi chairman managing director Hawizam Razen lauktoki bani Hawizam Razen hai hospital sina status sida leiba miyam da analayeng gi oiba thabak thoramda mapung fana saruk yabaga loinana corporate social responsibility scheme gi makhada miyam da matamatam gi oiba mateng Raj Medicity na piduna lakli Hauzik laiba fiba masida Raj Medicity na state asida laiba mipung khudingmakta ana layengi lamda kharadang mateng pangboina free health service ki program se hospital management amdi staff singa kupna khanaraba matungda lepani haina Hawizam Razen fongdokki Raj Medicity gumba government ki sector da laibiba amadi private sector da laibiba diagnostic center hospital clinic laiba khudingmakna Manipur da laiba baza khudingmakse awana taraba yamna khudong chadraba yamna sathiba moment amada leirabuni haina khanbire raga Raj Medicity na tawriba service asumain tawna angamba makhalgi section khudingmakdagi service pibirakani haibagi achauba chetba thajaba thamjabaga loinana Manipur gi leiriba section khudingmakta aina hanna na ikoknuna haijari amadi masi songjoi soidana tawbibu oisna Yari po lamkhai degi moirang pure lamkhai fawbugi sarugasi maintenance repairing amadi improvement gi thaudang ase PWD Manipur gi daitani Andro Kendra gi MLA Shyam Kumar na English singani tara humdoi degi lisingani tara taruk fawbada tongan mamaming thonjinduna yam khraba lupa lakh kuntra nipan gi senfam haina thokre haina PRO BJP Andro Mandal na thokpa chero mana fongdorakli Matang swice the break amlozage Manipuram de malingi tongan bi ipau singaloina khoi break de gam thona hanjarake Impact News po meeting taduna lebiu Admissions open. Greenwood School, Lalambung Makong, Rims Road. Admission is going on for classes pre-nursery to class 8. Special features: well-equipped classroom, library and audio and visuals. Free computer classes, games and sports, dance and music, yoga. Admissions fees, monthly fees, textbooks and notebooks free for AY and BPL students. Transport facility. For more details, please contact Greenwood School, Lalambung Makong, Rims Road or contact 9862284561. Sangai Festival the Hangjagadoriba Pebet Designs Photo Studio Nagamapal Fobe Samam Lekai Dagi Adongi Apamba Pot Ameka Leviduna Lucky winner Oibiu Prizes Sing Adudi Miamgi Hene Kodong Java Yingjaraga Lupa Chamanga Amadi Listing Japigi Note Lobzagani Lake Safe Sangai. Come enjoy the Sangai Fest
and please do buy products from favorite store. Mayambo amuka na taram noksari bulletin asigi makata pa pau mayam da pizari. Manual driving license pari bamyoy signang asidagi hauraga tha ahungi manungda smart card driving license onthoknaba Transport Directorate na Manipur miyam da appeal tawrakli. Ngasi Paumi Singa District Transport Officer Imphal West ka unab amada DDO Imphal East TS Dina Chandra na phongdorakpada Sterasida driving license kudimak smart card ta onaba gamena English sing ani nipan ge October 12 da order thokrabani. Hauzik Sterasida smart card paiba miyoi chaurakna lising humfunipan chatruk ka humdra survey hai sure haiki. Amaromda puna driving license paiba miyoi na lak mangaga lising nifu humdoi chatruk ka kunipani. Hauzik fawada khul district ki oina mi watpadagi piba haudre dumapu atai district singi oina piba haure. Thahungi manungda smart card ta onthok haudrabadi makhatana manual driving license chatnararoi hairi. Government kenodagi two ne smart card tokthung na ba haibagi pochim lak gi public ta haijening ina remaining license manual the pai the isan lebiri ba pot mayam se within 3 months February 2017 manungda smart card onthok piu adu natragadi ngasai haiba poching se chanararo kedang semdok na bagi potu okoina position je logjamne Haukiba November 13 lona thingkraba KCP tamngan ba maitei KCP MC paikhomba madi KCP poirei maitei lukya punma mifam ama pangthokre madi mifam aduda KCP poirei maitei lukki chairman poirei maitei Elias Rokina mayai tangba lagduna pangthokiba mifam aduna Kanglaipak Communist Party People's War Group haina mingthonba United Front Assembly haina apun balubasigi cherol amana khangalakli Loinana, atopa machet makai oina leiriba KCP group singna makhatana accommodate tawba yanabagi damag luptin aduda ad hoc central committee amadi strategical core committee su semki hairi. Hiangthang Maizrao road ta leiba thauna KSK da diesel miyam da fangangani hairaga pidre haibagi wafamda irang thokre. Thauna case ke eki maikai dagi state government diesel gi allocation print amadi electronic media gi khuthangda kiloliter mari pigani haina order thokrabasu pump asida diesel piraktabana miyam da diesel fanganba ngamdabani haina sengdorakli state government ki CF and PD department ki maikai dagi thokiba order amagi matung ina thauna KSK pump ta diesel fangangani haina order thokiba dagi miyam na ayuk anganbadagi queue lap nakhi Pumki Maikai digi state government diesel pirakti haibadagi pumki miyoi singa miyamga khara ningai sangdanaba mathoki thauna KSK manager manishna thauna uzamna state government amadi mari lainaba authority na pumta diesel amadi petrol gi allocation order thokpa matamda khara yengsinbiu haina appeal tawrakli ayuki pung 12 makhai adaida shell gi Maikai dagi khoi chalan Chabiriba chalan dus government order dagi asi thaupi bi ade hana kakre asmaina mayamna asmaina muk ani subo ina lakpa matanda mayamna akoida khanjana hamro mam thoe public ka amasung akoi pamsigi marakta nungaina daba mayamgi biswas mangba trust mangba siguma mayam thoe masinguma mayam asina akoida nungang bamsu pole akoida askobi angam thokadra haina sarkarna amasi mari leiro authority singna kariguma khari yengchen biraga sigomaina mayam da thajaba akoi pam amasung mayam public ki marakta thajana awaba leiri marak se thajaba mangan ba sasi tawidana ba haina aina appeal tawjare Manipur State Power Company Limited के Managing Director Oriba N Sarat Singh da Council of Power Utilities CPU na Innovative Initiative in Power and Energy Sector da Mapan Suba India Power Awards 2016 pirakpada Manipur Electricity Employees Union na Cherol amada harauba amadi nungai bifongdorakli Japanese samadi Manipuri traditional music yapunba Sakuhachi meets Pena haina mingthonba musical concert ama Arts Hills Trust Manipur Laihui amadi Japan Foundation New Delhi na sinduna ngarang pangthokre Sangai Prouda leiba Giving Tree da pangthokiba thoramaduda Japan gi saknairaba Sakuhachi saisakpa Motonaga Hiromu Ustad Bismillah Khan Yuba Puraskar Award fanglakraba Manipur gi saknairaba Pena saisakpa mangang sana Manipur gi saknairabi khunung isai saisakpi mangka amadi Elangbam Jayant na chingba miyoi kyana sarugyakhi Sakuhachi asi wa marudagi semba Japan gi yamna singthaningai oiraba madi liraba musical instrument makhal amani loinana artist ki haithoi singthoibagi matung inna makhal kya gi music sing semba ngami ngarang pangthokiba musical concert adugi saruk amo oina laihui gi mahiroi singna moirang sai saktuna hangdokhi
Motonaga Hiramuna Sakuhachi Sizanaduna Sika no Ton Far Cries of Deer Suru no Sugomri Nesting of Crane Amadi Makiri Kudol Tamki Mangang Sanana Compost Tauba Saiti Zage Kudol Tamki Masigi Tungda Japanese Amadi Manipuri traditional music collaboration Motonaga Hiromu Amadi Mangang Sanana Puna Compost Tauba Sakuhachi Mits Pena Miyam the Kudol Tamki राजनीति के थिल चंग एसपी झलजित की मथक्ता एक्शन लौगदबनी हाइना बीजेपी मणिपुर प्रदेश की प्रेसिडेंट केएसएच भवानंद सिंह ने थोकप चेरोल अमदा फोंदोरकली चेरोल से मखा तारदुना बीजेपी ने चाथरक इलेक्शन कैंपेन की सरुकमोइना इम्फाल की पैलेस गेट की बाजार मनाक्ता लेबा प्राइवेट की युम अमगी मथक्ता थेटप होर्डिंग अमा एसपी झलजित ने लौथौ हाइना लौथखिबा मरम चादे हाइना फोंदोरकली मणिपुर संगाई फेस्टिवल का मरी लेना नुमित मंगानी चुपना चाथरकपा एशियन थिएटर फेस्टिवल 2016 ngasi loisinkhre डिपार्टमेंट ऑफ टूरिज्म ने स्पॉन्सर तौबा थिएटर फेस्टिवल असी एंटी थिएटर मणिपुर ने सिंधुना चंगांगई उच्चेकोंद लेबा होंगनेम संग एंटी थिएटर प्ले हाउस ता थासी कुनमंगा दगी लेप्तना चाथरखिबनी नुमित मंगानी चुपना चाथरकपा फेस्टिवल असिदा जापान की कदेन थिएटर अमसुंग असम की गुर्निका क्रिएटिव विस्टा सोसाइटी याउना स्टेट असगी ममिंग लेरबा थिएटर सेंटर मिंगोइना कलाक्षेत्र एम्ब्लिकान मणिपुर अमसुंग एंटी थिएटर न सरुक याखी लोइसिनबगी थौरमसग मरी लेना एंटी थिएटर की डायरेक्टर निंगथौजा दीपक की लमजिंग मखादा थिएटर असगी आर्टिस्ट सिंग न सानब इपाक द सी हाइना मिंगथोनबा थिएटर ड्रामा अमसु उतखी ngasi thauramadu art and culture amasung yas ki commissioner H Dilip IAS tourism department ki director N Bandana IAS amasung saknaiba theater critic playwright Buddha Chingtham su sarukyakhi हकचांग की फिबम सोयनायरब मियोय क्यांग असे स्पास्टिक सोसाइटी अमसुंग मणिपुर टूरिज्म फोरम अनिना सिंधुना अहान बोइना हुजिक चथरिब संगाई कुमहै मिटिंग ताहनख्रे हकचांग की फिबम चाद्रबा मियोय क्याबु पुन्ना संगाई कुमहै येंगहनबिबदा हरावबु नुंगाइबा वाफम क्या फोंदोलंखी लनायोना कुमहै असुबु येंगबा लाकपदा सिक्योरिटी पर्सनल सिंगना फजदबा वाहै वाता सिजनरकपदा पेंदबा वाफम क्या सु फोंदोलंखी हानादगी याम हेना नुंगाइबा अमखक अखोइदे फाउजै ममांगदसु टूरिज्म फोरम ना अखोइबु एक्सपोज तौबीदना मपान पुबीदना लम कोइबना चिंग पुबीगिबदुसु याम नुंगाइखे अदुबु ngasisidा मुके हेना आई एमदे अखोइगी लांगमिनदिबा मयामगी मणिपुर टूरिज्म फोरम की ऑर्गेनाइज मखादा तौरिसि याम नुंगाइजे अखोइसि मिरक तिंबा याद्रबा मिसकनी हायदना इमुंगदई मपान थोक्तना असम लेरंबा अखोइगी पुंसिसे अवाबा गी मसकनी हायद्र खन्ना लेरंबा चिंजे सुमाइन मपान द पुथोपिदना सुमाइना अंगम बसिंगी मरक द तिलहनबेदना अखोइबु अखोइना उरमदबा खंगमदम या खंगमबिबा ओनबेबसे असुके मत हानिंगा लेते अखोइगी पुंसिसे इंदोंग नोबा महाव अमा फंगबदोंना आई लौजे International Day for Persons with Disabilities Kamari Leinana The Welfare Association for the Blind Manipur na Sinduna December ki tang ahumda nomagi oiba awareness kam voluntary blood camp ama IHPT rampel the pangthokani haina association asigi cherol amana khangalakli camp asida chahi tarana nipan dagina chahi humfumanga fawda leiba miyoi sina sarukya biyo haina media gi thongda pau chelakli साहित्य थौपांगलुप अमदी पेट्रियोटिक राइटर्स फोरम मणिपुर अनिना पुन्ना सिंधुना पांगथोरखिबा इम्फाल लिटरेचर फेस्टिवल लिसिंगनी तरा तरुक ngasi वांगजिंगदा लेबा IRE ग्रुप ऑफ इंस्टीट्यूट की कॉन्फ्रेंस होल द लोइसिनख्रे लोइसिनबगी थोरमदा बांग्लादेश की निंगतमलान द मितै मचा मोइना सरग्याखिबा निंगतमलान मी माइमोम मनमोहन सिंह दा बांग्लादेश की मपारी थौबा हाइबा मिंगथोल सिपिदुने काय खुमनखी पार्टी ने पीरक शक्ति की मतुंगिना जनता दल यूनाइटेड मणिपुर स्टेट यूनिट की प्रेसिडेंट यूनिट असगी नौना थौ पुगदब सिंखले हाइना चेरोल अमदा पाउजेलकली लिमजालेट हाउकी एमए जबर अमदी एन बीरेन सिंह मथंग सिना वाइस प्रेसिडेंट सीनियर अमदी वाइस प्रेसिडेंट ओइना खले हाइना चेरोल सिमखा तारी
Bisnupur district ki manung chanba thangada lakadoriba state assembly election da BJP ki mere oigani haina chongthorakliba aich Kula Chandra gi mikhal gi campaign hokre. Campaign adu gi saruka moina Kula Chandra na luchingpa miyoi kya na mafam adu gi yumthong da changduna vote khomki. Matam kharagi mamangda kendra adu da gi eviction tawkhibadagi laifam laitraba miyoi singa su unaki. Lakadori Bataramathu Suba State Assembly Election 2017 Gamari Lainana DC Office Thaubalda Election Complaint Monitoring Control Room Amadi Call Center Mahangdokre. Haiba Control Room Amadi Call Center asi DC Office Thaubalgi SDC S Ibom Jasing Yang Singani Haina District Information Officer ki Chero Amana Khangalakli. Hauzik Sanabagi Pauda Australiana Tara Suba Manipur Polo International ki Champion Oibangamkre. Ngasi mapal kangjebungda sanakiba polo tournament asigi final duda Australia polo team na India polo team B Manipur bu panjal mapan taruk ta maithiba pibangamki. Champion oikraba Australia polo team gi sanaroi Jock McKenna panjal mari Adam Tolhurst na panjal hum aduga View Blunden na panjal ani chanbangamki. Runners up tahoraba India team B gi sanaroi P Ojit na panjal hum aduga SB Multi Pradip amasung M Jawana panjal amam chanki. Manipur ki Governor Dr. Nazma Heptullah Amadi Manipur Legislative Assembly ki Speaker T.S. Lokeswar Amadi Manipur Horse Riding Amadi and Polo Association ki miyoi sing Amadi Polo Masana Sibu Pamjaba Lamdam asigi miyoi kiyana ngasigi tournament asigi loi sinbagi tharumadu sargyaki. Manipur Sangai Festival ka mari lainana Manipur Horse Riding and Polo Association anina sinduna pangthokiba polo tournament asida Australia, England, USA, Kenya, India Team A Amadi India Team B na sargyaki. Eastern Sporting Union Wangkhaina Tarun Kumar Khuraiza Memorial Senior Women's Football Tournament ki winner oikre. Ngasi Kumalampak Artificial Turf Ground sanakiba tournament asigi double leg basis ki ani suba leg ta Eastern Sporting Union Wangkhai gi sanaroi Kashmina amadi M Mandakini ani na match ki tarataruk amasung Yangkhai mathoi suma minute sing da panjal amamam chanduna Naharol Yaifa Thaurang Club Okram Chutepu panjal ani sino da mighty ba piram laga tournament asigi winner oibangamki. KH Ratan ki Sentang Makhata Imphal District Football Association na sinduna pangthokiba double leg basis football tournament asigi loi sinbagi thoramaduda Imphal East District Football Association ki president amadi tournament asigi sponsor namakok mathang takraba team singda manamathum sing khodol tamki. National Kung Fu Championship mathang thagi kuntareta ki kuntra fawbada Uttar Pradesh ki Hazratganj da laiba Keri Singh Babu Stadium Lucknow ki multi-purpose hall pangthoklakani hairi. Championship asigi damang All Manipur Kung Fu Brotherhood Union sinduna December mari ki ayuk pung nipanda Kanchipur da laiba Manipur University Sports Complex ta trial selection ama pangthokadoriba sida thawa yawba Kung Fu madi tongan ma martial arts sanaroi sina saruk yaraba yagani haina association asigi general secretary na thadorpa chero amna khangalakli. First YWC Cricket Trophy ki league match singda PS Singzamai amadi Strachi Langthabal ani mai pakre. Ngasi Young Welfare Club Langthabal na sinduna Langthabal Public Ground sana ki bahan balikta PS Singzamai na toss ngamduna batting hana sana bada apibo over tara manga da wicket mapan turaga run humdra lauki. Masigi paukumda ani suba batting sana ki ba night watchman thangmai banna over tara mari ga ball mari da wicket loina turaga supna tagi run humpunipan khaklogduna match asi run ani da maiti banangki. Tournament asigi ani suba liktana batting hana sana ki ba PS Singzamai na apibo over tara manga da wicket manga turaga supna gi run kuntra taruk lauki ba dugi khudong chaba lauraga ani suba batting sana ki ba Strachi Langthabal na over taruka ball mari da wicket ama turaga run ni full logduna match asi wicket mapan da mai pak pangamki. Hayang tournament sigi makhata ba league match ani sanargani. Singzamai Kang Tournament Kendra wise 50 and 60 years above ki league kam knockout Kang Tournament ta Khundrakpam Kendra Kangkhut mai pakre hairi. Ngasi namayakpa mandop kam community hall chinga mathak Singzamai Kang sangda sanakiba tournament asigi ahum subalikta Khundrakpam Kendra Kangkhut na ya school Kendra Kangkhut pu panjol tara taruk tara manga da maiti ba pibangamki. Singzamai Kangkhut na sinuna tha asig kuntareta gi hokiba tournament asida Kangkhut tara ni thoina sarukyari.
Heng sanagada lig match amada Kaisamthong Kendra Kangkhut amadi Thangwaiban Kendra Kangkhut anina lamba taunaragani haina tournament asigi convener na thadorpa cherol amada khangalakli. Aroibida bulletin asigi headlines amuhana mayanda thamsage. Noneda blockade sagot pasingna bullet tanker taruk akaya toy thok nangan khre kutra kuntra rongi tire nukse thadokre. Demonetization haukiba numit kun helaba fawda bank te sale thamjil haunaba miyam pareng lepagi chang hanthaba leitri. Maya Ifal Kendra gi ningkhaiduna leiraba turel torban singamani primary health center singi fibam tongan ba minister singna yengsinkhre. Manual driving license pariba miyoi singna tha ahumgi manungda smart card license onthoknaba transport directorate na khangalakli. Amasung Australia na India bi Manipur go panjal mapan taruk ta mai khiba biduna 10 suba Manipur Polo International gi champion oikhre.